Sakhangdaba Kulai Paiba Singhi Ambusta Assam Rifle Gi Personal Mari Sokle Hairi. Amasung Malem Thongam Gi Cycle Khongchut Assam Yoksin Lakre. Kurumjari STB Pamideng Tabir Basimbu Taram Nokchari Paushan Dokna Pijari. Sakhangdaba Lal Hauba Singna Ahum Suba Assam Rifles Ki Kangbu Amada Landakre Hari. STV News na Fangba Pauda ngasi ayupung mari makhairom taba matamda Technopole District ki Indo Myanmar Khaida border pillar number 88 89 gi manakta leiba Maringthelda Sakhangdaba Lal Hauba Singna Assam Rifle ki Kangbuda ambush tokibani. Thaudok asida Assam Rifle ki personal mari sokle hairi makhatana mafam aduda operation jathari hairi. Apunba kilometer listing ahumge manungda kilometer listing amaga Chanipanga Kuntra Thoduna Transgender Social Activist Malem Thongamna ngasi ayupung mapan tapada Asangi Kokrajar District Thungkre Mahangna Assam da lansilakringai numit mapani chup na West Bengal gi Kolkata amadi North Bengal gi tongan ba district tarukta Cycling for Manipur Peace Cyber Team gi makhada mapung fana peace campaign chathake mahaki khongcheda siga mari lainana state aduki governor CV Ananda Bose ta Manipur da hojik thokliba crisis asigi matang da punna hotna minaduna Bengal gi government amadi miyamna pangba yaba mateng pangbiyu haina taksinki Manipur's heart to West Bengal soul let's join hand for peace and harmony thaba play card paiduna state asima ki assembly mamang da su leptuna lambi da chatpa miyoi singi pukning su chingsinke Chanchal police station ke team district asimak da laiba National Federation of Insurance Field Worker of India ke team Manipur in Kolkata ke team Pranta Katha Promoting Active Citizenship Kolkata ki team Jalpaiguri District Magistrate ki team Siliguri Manipuri team amadi Alipurduar District Police ki team yauna state asidagi tongan ba sinfam da leiba miyoi kayana mateng pangbaga loinana Malem Thongam ki khongchet asibu mapung fana sugutke Ningsing bayai mahaki khongcheda se Manipur da hojik thokiba chahi ani makhai helaklaba achoba crisis asigi matangda aroiba waroshinama puraktuna mahosagum engtapa hanjil halu haiduna state amadi union lengak ani gi pungning chingsinna ba honarakiba tongan ba mahaki agitation singi saruk ama oina Cycling for Manipur Peace Cyber Themda hokiba October anidagi Delhi gi kutub minar dagi Manipur tamna cycle thoduna ing tapagi paujak punana ba khongsalakpa horakibane mahaki khongchat asing asiga tharaga numit yankhai mangani sure hairi PMJSY gi makhada iril turel gi huidroma made sekta lanaba Saba thong December ama fawbagi manungda loishina bathabak haudrabadi December anidagi Imphal Ukrul lambi kaibi lambi thingbagi khongjang hauragani haina Bridge Construction Demand Committee Iril River Huidrom Sektagi convener Yumkhaibam Bosana Pawmi Singda phongdokre Thong makhong aduda Pawmi Singa unabada Bosana makhata khibada PMJSY gi Phase 11B2 2017-18 gi makhada saba RCC Bridge ase 2019 dagi saba haurakibane maintenance gi sanfam yauraga puna lupa lakh chatruka marifutara manga supna yankai humdoi kai thoki ba thong asige nongmatada urep uyung tamina kheba itam nungoi gi thongdi chahi anirong gi mamang dagi lan ba hokre huidrom sekta gi thong asina machi lengdana leire nongna sarakliba thong asigi manakta leiriba hanagi suspension bridge ka hena fibam sokpana lanthok lansin tawbada khudong thiba thokadra mi painare hanagi thong asida angang sing school chathok sasin tawba yauna akiba leirabasu tangai fadana sizinari nauna sariba thong asi sabada mangam isan sandaba handak chahigi su me thadagi thabak lab khibadagi makha takhidre thong asi loishinbagi mayokta ngasi sekta amadi huidrom gi club maira paibi amadi development committee gi apunba mifam phamduna December amagi manungda loishina ba hotna drabadi December ani dagi ukrul lambi amadi kaibi lambi matam kaktana ban tawnana ba warep laukhibani December amagi mamangda mari leinaba department amadi contractor singna laktuna loshina ba hotna biyu haina makhatarakli PMJSY gi huitrom sekta phawna ba thongji loisan drabanina lakliba December gi tangwan phawgi manungda hariba thong asigi mari leinaba department gi miyoi singna mafam asida kumbira aga thong aji karigumba loisanbagi laitragadi akoi hek nonganba tang anidagi Imphal Okhul lambi Imphal Sombung Kaibi road hariba mafam asi
ꯑꯩꯈꯣꯏ ꯊꯤꯡꯖꯤꯟꯖꯔꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯩꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯄꯤꯑꯥꯔꯒꯤ ꯁꯔꯀꯥꯔꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯟꯖꯥ ꯑꯅꯤꯒꯤ ꯉꯁꯤ ꯐꯝꯂꯤꯕ ꯈꯨꯟ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯍꯨꯏꯇ꯭ꯔꯣꯝ ꯁꯦꯛꯇꯥꯒꯤ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯑꯦꯖꯤꯇꯦꯁꯟ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯌꯨꯝ ꯃꯩꯅ ꯆꯠꯈ꯭ꯔꯕ IDPꯁꯤꯡꯒꯤ ꯌꯨꯝ ꯁꯥꯅꯕ ꯁꯦꯟꯐꯝ ꯍꯥꯟꯅ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯂꯦꯞꯂꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯑꯅꯧꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ 3ꯗ ꯍꯟꯊꯍꯜꯂꯒ ꯃꯐꯝ ꯑꯗꯨꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯥꯟꯇꯣꯞ ꯌꯨꯝꯐꯝꯗ ꯂꯩꯔꯤꯕ IDP ꯈꯔꯒꯤ ꯑꯦꯀꯥꯎꯟꯇ ꯂꯨꯄꯥ 45,000 ꯀꯥꯞꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯉꯁꯤ BDOꯒꯤ ꯈꯨꯠꯊꯥꯡꯗ ꯁꯦꯟꯐꯝꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯌꯧꯍꯟꯈꯤꯅꯕ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯀꯥꯡꯆꯨꯞ ꯆꯤꯔꯨꯒꯤ IDP ꯊꯤꯡꯉꯨꯖꯝ ꯗꯦꯕꯦꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯅ ꯌꯨꯝ ꯃꯩ ꯆꯠꯈ꯭ꯔꯕꯁꯤꯡ ꯑꯁꯤꯒꯤ ꯁꯦꯟꯐꯝ ꯀꯆꯥꯅ ꯂꯨꯄꯥ ꯂꯥꯈ 5, ꯁꯦꯃꯤ ꯄꯀꯥꯅ ꯂꯨꯄꯥ ꯂꯥꯈ 9 ꯑꯃꯗꯤ ꯄꯀꯥꯗꯅ ꯂꯨꯄꯥ ꯂꯥꯈ 10 ꯍꯥꯏꯅ ꯂꯦꯞꯇꯨꯅ ꯁꯨꯒꯨꯅꯨꯗꯗꯤ ꯌꯨꯝ ꯁꯥꯕ ꯍꯧꯗꯨꯅ ꯊꯕꯛ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯑꯁꯤꯒꯤ ꯅꯣꯚꯦꯝꯕꯔ ꯇꯥꯡ 8ꯇ ꯑꯅꯧꯕ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯂꯨꯄꯥ ꯂꯥꯈ 3ꯗ ꯑꯣꯏꯅ ꯂꯦꯞꯁꯤꯜꯂꯛꯄꯗꯒꯤ ꯌꯥꯅꯗꯗꯅ ꯂꯩꯔꯤꯉꯩꯗ ꯅꯝꯗꯨꯅ ꯁꯦꯟꯐꯝ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯂꯨꯄꯥ 45,000 ꯑꯁꯤ ꯑꯦꯀꯥꯎꯟꯁꯤꯡꯗ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ IDPꯁꯤꯡ ꯑꯁꯤꯒꯤ ꯑꯋꯥꯕ ꯈꯪꯕꯤꯗꯕ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯤ ꯌꯨꯝ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯦꯁꯇ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯈꯕꯔꯗ ꯃꯌꯥꯝ ꯑꯃꯗꯤ ꯇꯥꯕꯤꯔꯝꯃꯅꯤ ꯌꯥꯝ ꯏꯂꯥꯏ ꯂꯥꯏꯅꯗꯤ ꯈꯟꯕꯤꯔꯝꯃꯅꯤ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯍꯥꯏꯕꯁꯤ ꯑꯥꯔꯊ ꯀꯩꯅꯣ ꯌꯨꯝ ꯃꯩ ꯆꯥꯛꯄ ꯍꯥꯏꯕꯁꯦ एवरीथिंग लॉसने करीमफाव लेत्रम जीरोदै हौदोइनेबा सिगुम्बसे करीम खनबीदना हेक्ता ngambी मतागुम हाना चनरमदुसु हाना पिबिरिबा लाख 5, 8 अदुगी 10 हाइबसिना मांग्रिबा प्रॉपर्टी मयामदुगी कवर तौब ngamba अमफाव नतेबा अदुबु मयामगिनि हाइबगिदमदु मयामसे यानरबगी मतुंगना चथरग्र मतुंगसिदैदा यानी हेबी मतागुम लाख लाख करोड़ द मांग्रब ngतनेबा अदुगी पोत पुतोक थोकथोगा अखोइसिबु याम उसी थौइदबी मोंगदा अखोइगी युमदुबु अखोइगी फुटपाथता प्लास्टिक अमन खल्लन लेबगी मोंगदा लाख 3 द पीगनि हाइबसिदि तसेंगना IDP सिंजिबु उसितबने हाइबसे थमजगे कोइ हुजिक पैसा मोइना काप्सिन बिरेबा 85,000 से अखोइ हुजिक अथु मतमदा कापिबा अखोइदा काप्सिन बिरेबा अकाउंट कनो त साजिन बिरेबि मसिगी मतुंगना वीडियो दा तरोगा अखोइ DC दा यहोनबगी अथु मतमदा कोइ ngasiमा हंदोकसरगनी अमुदन अखाम लेखाई अपुनबा लुपना सिंदुना मणिपुर संगाई फेस्टिवल तवै यानिंगदे हाइदुना नोंमगी ओइबा वाकत मिफम फमख्रे अमुदन अखाम लेखाई मचुलदा पांगथोखिबा वाकत मिफम अदुदा लेखाई अदुगी मैरा पाइबी यावना अहल लमन कयाना सरुक याखिबा वाकत मिफम अदुदा फ्री मूवमेंट फर्स्ट then tourism hill or pen before painted normalcy displaced live matter not empty festival IDP sing masagi yumda changba yahalu no peace no sangai festival security force na IDP sing fuba yaning de hingbagi hakka sangai festival onaba yaroi haina thaba play card kaya paiduna famkiba wakat mifam aduga mari leinana laikai adugi ahal irom saratna haikibada Manipur sangai festival asi IDP sing masagi mayumda hanjinnaba matungda sinba yabani adubu PR laingak asina hatu oina sangai festival sinba asi Manipur santi leire taknanaba sinba asi yaning de hausik Manipur santi leibra IDP singna masagi mayumda changnanaba nabada makhoi bu tamthina fuba yaningde santi leire hairagadi IDP sing mayumda hanjin halo PR laingangna Manipur miyambu thaoidaba asi yaningde haiki Manipur da mafam khudumaka irang si sum asuk kanna leiboga IDP mayumda hanjin mangamande adagi laikai dagi naharon sikcha thokpada police na khui ama tawi sigum mayam si control tawira akko pira da police na makhoi hena awaba piba degi mukhogi sangai festival sti kon to busu ai maramdi hana mukhoina tangkakna na kamukaino da leiriba khogi aju singa si mayum da hanjil hangeni harga December pawda mukhoina loina hanjil hangeni har adubu December lorga January di yei thoga tawya ba sigumba sangai festival sibu mukhoina hatwa thu Manipur da irang leitre shanti oiri haba putnab gidumukta मखोइना तौगे हबे यावना तौबगो इंतोय अदुगी मायोका अखोइना ngasi student protest mayamgi उन्यंग से संहिनजब Training and Placement Cell Manipur University na Confederation of Indian Industry CII ga khusamnaduna numit nini chathagadaba Job and Placement Fair 2025 ki thoram Manipur University gi VC Professor N Lokendra na ngasi hodokre
Manipur University ki auditorium da pangthokiba thoram aduda MU gi IQSC Director Professor A. Rasmani Singha, Training and Placement Cell gi Director Professor C.H. Ibohal Mite amadi Confederation of Indian Industry CII gi Regional Head Amalas Das yauna tongan ba industry sector da leiba miyoi kayana sarukya ki. Tharamga Mari Lainana Training and Placement Cell MU gi Director Professor C.H. Ibohal Mite na haikibada ahanba oina Training and Placement Cell na sinduna mapung fana lam kayada degree pairaba mahairoi singi chauna khudong chaba oiragani haiki. Job fair asida Manipur dagi maming lairaba firm kaya yauna mapan lamgi tongan ba industry gi maming lairaba company kaya na saruk yari thabak thiriba mahairoi singna laktuna job fair asida saruk yanana ba appeal tauki. MU gi VC Professor N Lokendrona haikibada NEP 2020 na lakpada mahairoi singda skill mapung fana leihanbagi tangai fadaba leiri. Pangthokliba job fair asina thabak thiriba mahairoi singda makhoi gi chanaba thabak fangnanaba achoba mateng oiragani haiki. A happier moment than such moments when our students are given opportunities to have interactions with representatives of various companies for making a future for themselves. I am extremely grateful to all the companies who are here. They have agreed to come to a very border state, and such are the need of the hour. These are the openings through which the talented and aspiring young students can be given opportunities to bring about a very quick process of economic modernization in the state. We have a large pool of talents in the state. Wangoi Kendra Santi Leiba Kendra Ohensi Leiba ki Oriba Tanfam Masida Hundo Hunsin Taunaba Leibak Machata Daba Oina Unakigani Government Official Amata Wangoi Kendra Manungda Leiba Office da Lining Dana Basinba Afaba Kudam Nate Haina Wangoi Kendra gi MLA Kuraizam Lokena Haikre Babu Parada Leiba MLA gi Quarter da Paumishinga Unaba Amada MLA Kuraizam Lokena Awai Akum Taunaba Anemba Thakta Kumtharaga Manaraga Media da Propaganda Tauba Asi Tauba Pamde Adubu Leibak Miyambu Lana Lamjin Kiba Yaba Mawongda Media da Samjin Sazilaga Taubadi Lana Chatkhinaba Gimaram Oirakpayai Haiki. Department ki official Kauraga ki Hanlaga Sengdokhan Kiba Adugi Chaba Proof Lay CIC Wangoi Anawa Building Kanana Contractor Oige Kanana Tabaksui Haiba Departmenta Record Loina Legani. Departmenta Suriba Tabak Aduda Tawfam Thokpa Tawdre Haibasu Tadre Haibagi Miyamge Mihut Oibat Miyamge Mihut Oibagi Yangsinki Tabak Taurabadi Tauriba Adugi Quality Line Tabak Sugadabani Haibani Masida ex MLA Amana Karida Sofam Topage Mediada Asauba Utkiba Aduna Wangoi Kendrabu Lana Ukigani Quality Line Tawi Taude Proof Lay Masida Hunaraga Haibadi Makata na Pamde MLA Kuraizam Lokena Makataraduna Yumnam Hidrom Thiam Lesang Kongda Imagi Mingda Sakiba Community Hall Asagi Matangda Tabak Leitabagumna listing ani tara marida saba loikraba amabu hausik puthoklaga haibagi kari wahan thok leibano haina community hall adu lak humpu dagina humpu tara sangna sakibani MDS na lupa lak taret muk mateng panglakhe magi yum sabada mateng pangi haiduna midugi mingda onba yagadra adongi matamda kari tauramki Wangoi Kendra na khange Wangoi Kendra Santi Leiba Kendra Ohensi sakwa thaurang tawbada quality leine tawsi mina Wangoi Kendra dagi afaba Tamzafam Kendra Ohensi Haike. Aina MLA Wodisipu, Kanamona Bolepa, Kitang Angama Matiang Pang, Posiba MLA Simona Pitoka Drava. Tabak later, Minanga was Saka of the Angam Sagum, Adugi level, what is hanging the Aduna. See the Manipur Bazaar, Loina Kangavani Aduna. One weekend, start until learning dress department is in housing, you know, haven't done that. Adongi Haktaki, Chenga. JDO officer Furamba, Zairamba, Ngang, Ningangoi Kangdava, language, Mamma season of a Duda Tova, Adu Magis and a Kangondo, Lamdamzi, Quigi, Yam, Peace Lane, Labor, one weekend, and my winning Aduna. Ranti Tokon Topa, Dum Tobi or Dongi Adua. Adu Natavita. No Ngam, then Mita would sit and Naki and the Kangan and the Sapa Adum by Wakalon, Tado Piu, Quiki and the Ze, Inamo room, they told candidate. Candidate Amana, Adum by Wang Chang was a mean and no king have in my Tanzania, oh my.
Socialist Students Union Manipur na matam kayagi mamangna dem Community College ke Nodal Officer Dr. N. Subhasandrana Community College asida miyamgi wangmada chathariba Tabak sing yengshin bibaga loinana anauba Nodal Officer ama hapnaba lengakta haijaduna lakpa adu haukiba tang kuntareta DM College of Science ki Professor Dr. N. Subhasandrabu anauba Nodal Officer ama oina haplakpada lengak amadi Higher Education and Technical University ki Commissioner bu thagatpa phongdorakli Press Club ta pamishinga unaba amada SSUM ki President Y Yaimana Community College asida UGC amadi DBT scheme ki makhada thadarakpa senfam sing guideline ki wangmada thabak thoram kaya tawbagi matangda hanagi Nodal Officer Dr. I Hemchandra ki mathakta yengsun binaba haizaduna lakhibane mahana Nodal Officer oringaida DBT scheme ki makhada listing ani tara mapandagi na kungi paisa sing withdraw tawbada aran bachathakiba thawong mahairoi singi fee ka hena lawba yauna administrative failure oirakpagi maral siduna laingakna mahaki mathakta midyeng changbi na bahaizaduna lakhibane SSUM na nauna Nodal Officer oiraklaba Dr. N. Subhasandrana na hanagi Nodal Officer na taramba aranba sing mahairoi singi interest ta chumthoktuna Community College asi hena masaktokpa college ama ohenbiyu Nodal Officer asinasu mahairoi singa puna thabak tongminabaga loinana mari lainaba authorities singa pukchel sengna thabak tawbiduna Community College asi hena masaktokpa ama oihannaba hotnabiyu SSUM na kanagumba amagi mayokta thabak tawbagi wafam leite achumba ahenba sing adu tawsi haibani achumba haiba asidi adumak achumba ohensi haiba wakhalonda mahairoi singi thabak tawkhigani haike Ozamata so aikoina badanam tawbusu leite aikoina pamjabadi ngasi mak union asina mahiroi khunai gi mahut chinjare kanda aikoina karigumba khara pukhatjabase hairiba aikoina pukhatjariba wafam sidaisida aikoigi government na tabiba haibase aikoi union asina tawjariba thabakse achumbagi thabakta mai onsinbani haidana aikoi union asina lawjai union asina honajagiba adugumba achumba thabak amakha government na khangbiduna mokoi gi sidi fai haibado ngasi mak utpibase masina takpadi aikoi achumbagi damakta aikoi punamak leiri achumba haibasidi aikoi chawbasu yai natraga pikbasu yai aduna achumbagi damak government na lepirakba commissioner na lepirakba haibase masi university maikei degi aikoi thagatpa phongdokjari Mama mapa oiba singna macha singdi fahaningba aduma pusenabagi wakhalondi ichen chendaba si khunai asida thoktaba nate haina All Manipur Student Guardian Organization ge General Secretary Sumati Sagrapumna phongdokre wafam asing ase Kanchipura leba SI School ge Annual Day Celebration ki thoramda phongdokibani thoram aduda Sumati na hai ngai hak leitana khana chainabagi thokpa imungdagi thoklakpa angang singi wakhalda kari oirakadage haiba asi mama mapa oiba singna munna khanthagadabani mahakna makha taraduna chawkhatpana kham thenglaklaba matam asida mahai masing tamniba mahairoi singsu thakha nairaktaba fataba lambida khong thangjinbagi chang wangkhalaktaba nate angang ama fahanba haibasi imung adu khakta natana afaba khunai ama purakpada chawna mateng panggadawribani haiba wakhalon pokminaraga angang singbu aranba lambida chakhidana ba puna hona minasi loinana chakhalakpagi mingda angang singda thaksi khasi oza guru masak khanglaktabagi thodok kaya su tholaktaba nate masida mama mapa singi asoibasu chawna lei haibasi khanthaba watpagum tawri angang nungsirasu yengshinbadi watpagum tawri Manipurda awanba ama purakpada aigi ichagi achauba thodang lehengadabani mama mapa oibasingna masakom naba haiduna macha singbu daycare boarding na chingba thambadage Janabi asina su mama mapa nungsinabagi mari hanthahali masina afaba kaya sulai adubu mama machagi nungsi marida chawna ahoba lehendabasu nate tangdu laita daba Manipur gi fiba masida sangai festival pangthokpa yaroi haiduna changsilakiba khongjangda micha miyam amadi mahairoi singda chathakiba thawong miyam na khangnakrabani asigumba chairak asida aikhoigi khunai asida sokpa yaba mawongda numidang athengba fawbada langduna leithokle maru oina hojiki matam asida mama mapa singna nupi macha sing yengshinba mathautai mama mapa singdagi macha singna ngamna chalakpagi mami tarakle masida mama mapa sing thauna leina macha sing senagadabani leiriba fibam asinadi mamanglomda sangsinbagi mahuta mading hanbalomda oina lakani haike Mahairoi singna hena faba lambida chatuna tangdu leita draba Manipura se awanba purakpa chakhatpa tangdu leita ba purakpa ngamba oirasanu haina
su makha tana phungdokhi ngasigi annual day thoram maduga mari leinana haukiba english ngani kunhumdoi dagi chatharakliba irang asida laikhidraba school asigi warden oiramba angom basanta yauna laikhidraba singi mafamda school asigi oza amadi mahairoi singna haikat laikat tamduna ikai khumnaba utki loinana school asigi oina pangthokpa chahi asigi sports cultural and amadi literacy competition da makok mathang taraba mahairoi sing Kwaidagi faba oza amadi mahairoida manamathum piduna pungning thawatki ngasigi thoramadu DM University ki former vice chancellor Professor N Rasmohan school asigi principal in charge A Sauba amadi social scientist Dr Dhanabir Laistrom su sarukyaki adi yamna manung makha tamna mama mapa yaudana hingbagi mawngda tawbase masi parents na hogolali bengsam ni pisumbu yamna section biyo hojikti nubadagi nupina hena sathi raba matam mama haibdo hojikki dairiba sibam sida tangdu letar raba bibam sida yamna maning makha tamna mana tong mawngda tawdana tawbase masi yamna tawhaningde Security Force na ngarang Forest Department Narcotic Control Bureau gi apunma temama na ngarang Kangpokpi District ki Kaubrus Chingsangda ekar chamaga supna ahumda tharamba popi pambi sangyan thatuna manghankre mafam aduda saramba lautang sangkuntra harbek tara taret tilhat hidak packet kuntra taret amasung thombe kuntra so fagatuna manghankre Senapati District ki Purul PS ki makhada leiba ngamsu singsangda tharamba ekar taruklong ge popi pambi singsu Security Force na Forest Department ka kusamna duna manghankre haidi ngarang numidang pung mapan taramdaida Thobal Moisingda leba Moising Gram Panchayat ki hanagi pradhan MD Waris ki yum maina chakre imung manungdagi fangba pawda mai chakpagi thogdok adu electric wire dagi thorakpa oigani haidi thogdok adu da pradhan gi yum gi ka taruk yauna imung da leba pochai amadi maru oiba che changkaya chakre haidi mai chakpagi paw hek fangbaga Thobal Fire Service ki fire tender amal laktuna mai kanki huzigate mabreng matang lawminasi Honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Matamgi nungsit nungsa amadi ayinga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break ki matung makha tarpa pawda Raising and Accelerating MSME Performance RAM program ki makhada numit nini chupna chathagadaba Bishnupur District ki entrepreneurs sangi oiba Entrepreneurship Knowledge Program ama component 5.2 support to aspiring entrepreneurship knowledge haiba asida ngasidagi moirang lamkhai da leba Hotel Lakeview ki conference hall da pangtokre Manipur State Information Technology Society ki mityang makhada Manipur Technology Innovation Hub na sinduna pangthokiba 2 days workshop hogdokpa ki thoramadu da director nga kaithal Hemam Tomishana amadi retired professor Moirang College Y Modhuna sarukyakhi Bishnupur District amadi district asiga naknaba district singdagi lakpa apunba entrepreneur kuntra romna sarukyaduna sathakiba workshop asida Manipur Innovation Hub ke business development Manager Robinson Longjamna entrepreneur oiningba amadi oiduna lairiba sing amadi nupi entrepreneur singda entrepreneurship ki knowledge sing piduna MSME ama hogalakpa matamda kari changi haibana chingba singi wakalon piduna hena chakhatpa lamdam ama ohenbada mateng oinanaba wakalonda workshop asi pangthokpani haike program ase Manipur gi district tara tarukta pangthokani Imphal East amadi Senapati district ta mai pangna pangthokpa loikraba matung ahumlak suba oina Bishnupur district ki oina numinini oiba workshop asi pangthokpani haike Government kanaba schemes mayam ama koi Manipur Technology Innovation Hub na funding support amasung tongan ba support system mayam ama piba singse khangam daba mayam ama leibudo adugi khoina sigi program asi yawra matungda khangam matungda moina adugi kanaba logani haibagi tongan ba matungda su khoina follow on oina koi office la aga thengnajaraga matungda support pibagi wari sanajaba hojagre aduga asigi khoina sigi program sigi koi every district kodimakta all 16 districts sigi khoina ahum super program oina
पांथोकजबनी अहांबदा कोइना इम्फाल ईस्ट अमसुंग सेनापति मपुम फाना माई पाकना पांथोकजग्रे अदुगा बिष्णुपुरना 28 and 29 of November सिदा कोइना पांथोकजगनी Green Brigade Foundation na paring naina chatharakpa ireicha singidama kathoklaba I haiba wakalon singi kuntra tare suba thoram ngasi Janimski Blood Center ngasi Tobul Awang Laikai dagi thodam panel amade Longjam Somalia Devi aniga macha nupa sang Sagai nganba thodamgi taruk suba mapok numitka mari lainana pangthokre thoramasi Green Brigade Foundation Lifesaver Manipur amadi Blood Center Janimsna National Health Mission Manipur gi mityang makhada State Blood Transfusion Council ga kusam naduna pangthokiba voluntary blood donation asida nupi ahum yauna blood donor tara nipana EPK Manipur da hoji dengue ki case wangkhalakpa asida platelets ki awatpa yamna leirakpadagi voluntary blood donation asi State Blood Transfusion Council ga pulaga Jenims na sinkibani Taibang semba mapuna sambirakliba aikoi khudingmak amana amabu hanthana yengba amadi amana tawba thabakta singthana dabagi hainabi asi thadokna duna amata oina nungsi chanana hingminana ba hotna minasi ngasi aikoi gi irakta laiminari ba hakchang gi fibam soiraba singbu inthok pibagi mahuta momon minok tamhanna ba hotna si haina lamdam asigi saknaraba artist Hamom Sadananda na haikre Wafam asingasi BB Paul Mental Development Home da pangtokiba home asigi headmistress TH Anitana iba home adugi mahiroi singna sakpa sembi ba mapugi laikolni amadi ngasi di kayada ningthijari fongbagi thoramda haikibani mahagna makhatana ngasi fongni ba isai ani asimak miyamna pamna ba isai amadi soidan oigani hoziki matamda social media sizinariba singna miyamda kana gadaba amadi asol ana singidi pamna yengnade adubu migi asoiba singdi hekta pamna yengbagi chanabi amalai masimak tawhaningde Home asigi thabak thoram singda saruk yanaba su hotnagani haiki ngasi fongkiba isai ani adugi ayiba amasu oiribi home gi assistant headmistress TH Anita Devi na ngasi fongliba isai ani asi home asida matam sangna leirakpa matamda thengnariba sing adubi isai oina ithokpani makhata nasu isai ama fongna bagidamak iba loishinlakle haike thoram aduda Manipur Lainga ki social welfare loishangi EONG Bobby Saknairaba Sairengba Tomba Thangjam Amadi Home Adugi Oza Singh Mahiroi Singh Amadi Mama Mapa Singh Su Sarukya Ki program sing adagi yawjo sai idea musu dungai jabai la mabada as a brother of disabled and I don't to TV given them what I had to chatba why financially support to bong andra so katalan basara din support to la la mentally physically yam kan dum bonai Numbers were the same, but it was like Hiram is saying, number of wonders again, we had a part of wonders. KCP PWGMC Unification na DFO ahum ngami singi I chupani haibagi maral siraduna makhoi bu lakliba December ama fawbagi manungda wakhal taminana ba matam pirakli lona thingraba lalholub asagi pro chingkhai nganbagi charol asina lising ani kunhumdoi kunmari gi oina Pm-Istv gi makhada Thobal amasung Kakching District ki manung chana leiba fish farmer chanipan lomdagi loan pigani hajuna lupa lising manga dagi lising tara fawba khomgatlaga I chupada Chenariba Thobal amasung Kakching District Fishery Officer Oiramba Danesor Manichan amasung Lendali asi lakliba December ama fawbagi manungda lub asiga wakhal taminagadabani karigumba yadrabadi makhoi gi mathakta akanba mityeng changlagani hari ngami singdagi khomgatlakiba sanfam sing asi loan supi drabanina masada handofam thokpa adu handoktriba asi karigino hangladuna awa ana mayoknariba ngami singi chawkhat thawrang paikhatnanaba amadi mateng pangnanaba leiriba fishery department na masigumba ngami singdagi I chupagi thabak asi satharabadi ngami sing asi karamna hingani masigumba thabak asida department asigi commissioner director yauna mari leinaba singda akanba mityeng changnam lagadi lobna department ke makok thongba singbu thagat lamgadabani hari laibak miyamda department ki staff kharana khongalakhiba sanfam sing asigi maramda laukthoktragasu ngami singda handokhinaba mangjongna khanghankrabani adubu district fishery office Thobal leirambadagi atai district ta transfer chatkraba yauna DFO sing asina khomgalakiba sanfam sing asi handokpagi mahuta wachat wanom tawduna leiri hainasu makhoigi mathakta makhata na maral sirakli India da cooperative ki ihauda singthaningai oina kumang chawsinnaba Ministry of Cooperation na leibak asigi ahanba National Cooperative University ama Gujarat ki Ananda hangdokliba
Tribhuvan Sankar University ge ahanba governing board member sembada Manipur dage Jina Posang Bambusu board ki member oina khanlakpada harauba amadi nungaiba fongdoktuna ngasi Thoubal district ki Wangjing Hodamda leiba Mema Handloom and Handicraft na Jina Posang Bambu taramna oktuna pukning thawatkhre Thoram maduda Jina Posang Bamna India da cooperative ki ihok chawkhatna bagi matangda maru oiba wafam kaya thamki panbaya lisingani kunda leibak asigi nupi singi laktagi ahanba oina Jina Posang Bambu NCUI New Delhi gi Governing Council member oina khanbaga loinana haujiksum member oibata natana NUIC Project Coordination Committee Manipur gi su chairperson oiri amadi leibak asigi cooperative ki hiramda Thoidok Hendokpa Mioi Marigi Manungda Mahaksu Ama Oiribani. Ngasigi Harau Taramna Okpagi Thoramadu Manipur Cooperative Union gi Maru Oiba Mioi Kayana Sarukyaki. Professionalization of cooperatives haibatai professional oidragadi cooperative pangto to bayadaba adana akoy hojik nga loige fishery toge harasu professional method professional oina tawgadaba then peace habagi oirasu madu akoy na niyom chumna oja naina training naina tawraga tawbagi tangai fadabadu laksalakpa Chahi Sudriba Angang Singbu Luhongba Thingnabagi Pandamda India gi NGO Chane Yankai na India gi tongan tonganba district Chamri Yankai Mathoida Changsilakiba Khongthangi Makha Taba Saruk Ama Oina New Life Foundation Manipur nasu Stop Child Marriage Campaign gi Makhada Angang Chama Yankai Rom Chahi Sudana Luhongna ba hotna rambadage kanba ngamkre haina New Life Foundation Manipur gi Secretary Lamaban Pisakna Phongdokre Wafam Masingasi New Life Foundation Manipur na Sindona Bisnupur District Ithamna Popida Leiba El Mani Memorial Hall da Pangthokiba 100 Days Campaign on Stop Child Marriage Hogdoklaga Mari Lainana Phongdokibane Secretary L Pishakna Makha Taraduna High Stop Child Marriage asi All India gi oinasu 1.9 lakh ki changda thingba ngamki aduga handak pangthokadoriba 100 Days ki program asidi government na puthokpa tongan tongan ba scheme sing asida Stop Child Marriage ki oiba kaya yauri 100 Days ki program asida school college amadi tongan tongan ba education institute singda luhongba matamda dharma gi oiba thautoriba singda angang sing luhongba thinglasi haina mamangda India gi mafam kaya da taukibagum handaki program asida su tawgani handaki pangthokliba 100 Days ki program asi March ki tang 9 da pangthokadoriba International Women's Day ga su mari leinagani loinana 100 Days ki thoramasi numit aduda loigani hairiba 100 Days ki program asake manungda angang nupi macha chahi tara nipan gi makhada leiba amadi nupa macha chahi kunmathoi sudribana yum panbagi lambida changnaba honarakwa sing Child Marriage Prohibition Act ki matung ina yade haiba khanghanaba district asige Laidiba nupi angang singbu tek ta kaidana thamnanaba yengsinbagi organization amadi lainga ka mari leinaba department ki official singa puna khusamnaduna changsingani aduga India gi Prime Minister gi manglan oiriba Biksit Bharat asigi saruk ama oinasu Stop Child Marriage asi mapung fana India dagi thingba ngamnanaba hotnabasu mathau tai haiduna changsinba mission amani haike mahakna makhatana Government of India gi laidiba Ministry of Women and Child Development na Stop Child Marriage Free India campaign asi paksana chathaba mathau tai haibage laukthokpasu laikre hairiba thoram asage matangda December gi tang mari dasu achawa thoram ama pangthoknanaba sem saduna lairibane maram aduna Manipur dasu Stop Child Marriage ki campaign asi sathabada lamdam asage miyoi jati furup khudingmakna support tawbiu haike ngasige campaign haudokpa aduda chahi sudana angang sing luhongba thinglasi haina sarukya kibas singna punna wasaksu lawminaki अखोई न्यू लाइफ फाउंडेशन लाइन डिपार्टमेंट मैम मरी लेना अखोई आंगांग चाही सूदना लुहोंबसे चुमदे आइन की थोंग यादे दंडी फंफम है पोन से कैंपेन चथब तोान तोब टारगेट ग्रुप चंथगदबनीना रिलीजियस इंस्टीट्यूशन थौतरीब कांगबू लोन लोना सोलेनाइज तौनब थौरीब अखोई निपागी नुपीगी लेरिब आंगांग अनिदुगी मपा ममागी लेबसिंग आंगांग अनिदुसिंग चाही सूदना लुहोंबसे पुनमक अखोई पुनमक सपोर्ट तौफम थोकते हेक लुहोंब तारगदी आइन मतुंगिना चराक तौगनी अदुगा अखोइनसु मसि लुहोंबा चुमदे मसिदा सरुक यारोय अदु इन्वॉल्व तौरोय हाइबगी अचोबा प्रॉमिस अमग लोइना कैंपेन सि चथबा मतमदा ख्वाइ खुदिमंगनसु मतेंग पांगबी अमदि सोसो पिना बिउ हाइदुना न्यू लाइफ फाउंडेशन हाइबा जस्ट राइट फॉर चिल्ड्रन मूवमेंट की स्टेप पार्टनर लेरिबो ऑर्गेनाइजेशन की मैकेदगी मा अखोइ मेडिया की थोंगदा अपील सि तौजबने अरोइबदा मरोइबा पाव मुखना पिजरी
Sakhangdaba Khulai Paiba Singh ambusta Assam Rifle ke personal Mari Soklai Hairi. Amasung Malem Thongam ke cycle concert Assam Yoksil Lakre. Hojik pabagi oina STB na pizza ba pawmata ansel shinjare miteng tabi ba punna mapu amukana khumjari.